mayamna nushibiduna aboki Phunga waribu like amadi subscribe tawbiramu. Ngasisu mayamgidamakta nungairaba wari ama puduna lakjare. Wari asigi mamingdi Yong amadi mabukchel sengdaba Gumbir matao sannaba. Thaina mamangaida umang amada Gumbir ama leirami. Nongma Gumbir ado mabuk langlami. Mahakna khalaklammi. Ay ngasidi chak yam lamebo. Kangphaldasu aigi ichinjak amta leite aduna turen asigi manungda nga oina pharaga chathoage ngasigi chak asi asumna khanduna mahakna turenda kumthaduna nga phanaba hotnarami adubu nga amatha pawba phaba ngamlamde mahakna turen atobu torbanda ka khatuna yengbada yong ama uthaktuda angur chabado mahakna urure mahakna angur ado yam chaningduna hayaklami ho itaw Yong nang sariba do karino aiju khara sajage ai ngasidi pukse amna lame turenda nga pharuge haiduna kumdarubadasu nga amta phangdre nang sariba do aiju khara sajage ho itaw Gumbir pirake ai langdarake asuna haiduna Yong aduna Gumbir aduda angur do khara pire Gumbir adu angur do yamna hauna charduna haiklami itaw nangna pirakpa angur asidi yamna su hawi thumsu yamna thumme aina pukka lambane nangna pirakpa angur ase sabada ai pukka loina thankhre itaw aisu nangumba marup ama leirabadi kayada nungaijagadaba hoi yaye ibani ngasidagi marup oirase asumna hainaduna makhoi anido marup sanare nongmana Gumbirna kangphal ka khalaktuna Yongduga sanai nongmana Yong ado Gumbirgi managanda tongduna turen ado koi asumna yamna nungsinana makhoi ani marup sanduna leirami nongmadi Gumbirduna haireklami itaw Yong ngasidi aigi nupigi angur kita bibiyu hoi phajaba khalaga pirake itaw asumna haiduna Yong aduna phajaraba haimun pharaba angur khanduna Gumbirgi nupigidamakta piraklami Yongna piba angur ado lauraduna Gumbir ado mayumda halaklami mayum yauraga mahakna mahaki nupido kawraklami nupi nangbu tabro aina nangidamakta karigumba ama pore nangbu sibu amukta yengu lawo tu yengo aina nangi haimun pharaba angur asibu pora ise athumba hawkraba angur ne angur dubudi yari nupa ado angur sum charaga akhoi punsi sibu leladro nang amta khallaga yengune angur do nutigi chariba Yong adudi kayam thumngani aigi itaw Yongdi mabuksu yam phabani adune magi thamoido kayam thumngani aidi sadum chadabasu kuire ado nang Yonggi thamoido pura udana wa adu tabada Gumbir nupa ado nghaktang khanjanarami wakal khanba yaba khalla matung mahakna haireklami karino ne nangna hairidubo mahak ado aigi marupni mahakna aigi chinjak pibirami bani haujikna nangna haibadagi aina kamaina mahakpu hatoktoribano khangde aidi kem tadi aidi ne nangna magi thamoide hek proktraba aidi sini hajini ko wa adu tabada Gumbir ado khanom khangdaduna Yonggi manakta laktuna Yongbu hatpa tarami mahakna lambida wakal khalami aina karamna aigi itaw adubu kamaina hattoribano asumna khanna lakpaduna mahak Yonggi manakta yaure Yonggi manakta hek yaubaga Gumbirna haireklami itaw Yong nangna angur pirakpaduda aigi nupina harau mankidana akhoida sak chara macha sena haihowine hoi lake asumna hainaduna Gumbir aduga Yong adugado laklami makhoina sum lambide lakpada Yong aduna hangaklami adu itaw nangi nupina thonghoriba injang dubu kari injang no nangdi laphoi am pamidana aduna aigi nupina laphoigi kher hawhobani yam hawdu jani nangi damakta tahaurini hawrani he adudi ngasidi fajana phudarage wa adu tabada Gumbir aduna wakalla sum khanjarami as aidi itaw Yonggi khallubada yam nungaiteda manadi somda ahawba charnena haraujariba asomdana aigi nupina ma thonga chani taw lehori aibu aigi itaw sida asengba sibu haidokhrasirane asumna khanduna Gumbir aduna haidoraklami itaw
ꯑꯩ ꯑꯁꯦꯡꯕ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯆꯔꯒꯦ. ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯆꯥꯒꯦ ꯍꯥꯏꯍꯧꯋꯤ. ꯏꯇꯥꯎ, ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ. ꯅꯪ ꯉꯁꯤꯗꯤ ꯁꯤꯔꯣ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯁ, ꯏꯇꯥꯎ ꯅꯪꯕꯨ ꯉꯁꯥꯏꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯏꯇꯥꯎ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯌꯣꯡ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯧ ꯆꯠꯇꯕ ꯌꯥꯔꯔꯣꯏꯕꯣ. ꯑꯁ, ꯑꯩꯗꯤ ꯀꯌꯥꯗ ꯄꯪꯉꯝꯈ꯭ꯔꯕ. ꯉꯁꯥꯏꯅ ꯍꯥꯏꯔꯝꯃꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯄ ꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯇꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯃꯨꯛ ꯂꯧꯔꯨꯔꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯏꯅ ꯂꯧꯊꯣꯛꯑ ꯆꯥꯈ꯭ꯔꯒꯅꯤ. ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯒꯨꯝꯚꯤꯔ ꯑꯃꯗꯤ ꯌꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯣꯡꯒꯤ ꯂꯩꯐꯝ ꯎ ꯇꯥꯅ ꯂꯥꯛꯂꯝꯃꯤ. ꯀꯪꯐꯥꯟ ꯍꯦꯛ ꯌꯧꯕꯒ ꯌꯣꯡ ꯑꯗꯨꯅ ꯎꯊꯛꯇꯨꯗ ꯄꯠ ꯀꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯦ ꯑꯄꯪꯕ, ꯊꯃꯣꯏꯗꯨꯕꯨ ꯂꯧꯊꯣꯛꯑꯒ ꯀꯅꯥꯅ ꯍꯤꯡꯉꯝꯗꯣꯏꯅꯣ? ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯈꯜꯂꯨꯕ, ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯄꯤꯔꯨꯕ, ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯟꯕ. ꯆꯠꯂꯣ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯔꯣꯏ, ꯑꯪꯒꯨꯔꯁꯨ ꯆꯥꯕ ꯌꯥꯔꯔꯣꯏ. ꯌꯣꯡꯅ ꯃꯍꯥꯛꯀꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯜꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇꯕ ꯑꯄꯪꯕ ꯒꯨꯝꯚꯤꯔ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯨ ꯃꯥꯡꯉꯦ, ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯆꯥꯖꯔꯝꯕ ꯑꯪꯒꯨꯔꯗꯨꯁꯨ ꯐꯪꯗ꯭ꯔꯦ. ꯑꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ. ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯑꯩꯈꯣꯏꯅ ꯌꯣꯡꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯁꯦꯝꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯤꯅꯝꯃꯣꯏꯗꯕꯅꯤ. ꯃꯤꯑꯣꯏꯁꯤꯡꯗ ꯃꯤꯅꯝꯂꯕꯗꯤ ꯒꯨꯝꯚꯤꯔꯅ ꯇꯥꯍꯧꯔꯤꯕ ꯗꯁꯥꯗꯣ ꯑꯩꯈꯣꯏꯗꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯃꯊꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯊꯥꯒꯠꯆꯔꯛꯀꯦ. ꯉꯥꯏꯕꯤꯔꯝꯃꯨ.